Census का NRC का मरी लेने दे NRC अपडेट तौनब तालिब डिमांड असे हिरम अमतदा लेंगाकनम यामदा चममनब पोहनबिगनु हाइना JFD गी माइकैदगी थमलक्ले हिरम असिगा मरी लेने नंगसे वांखै थांगसम लेकाइदा लेबा JFD गी ऑफिस दा पांगथोखिबा पाउगी मिफम अमदा JFD गी कन्वेनर जितेंद्र निंगोंबना हाई था असिगे कुनमंगादा चीफ मिनिस्टर ना पाउगी मिफम अमदा सेंसस तौरब मतुंगदा NRC तौगदबनी हाइना फोंदोखे चीफ मिनिस्टर गी वाफम असिना मियामदा चाउना चममनब अमा पोखले Census amadi NRC haiba ase tongan tongan ba entity amamamne leibak ase census ke thabak ase Indiana ning tamba fanglaba matong kumja lising amaga chamapan yankhai mathoida ahan bo oina pangthokibane chahi asidage chahi tara kanaraga census ase pangthokuna lakpane handagi census asina leibak asigi oina nipan suba census ne NRC ga census ka mari leinade Census tade mitop sing yauna leibak asida leiriba mipum khudingmak masing thika tawribane adubu NRC tade mitop sing khandokpaga loinana taseng ba India gi citizen sing khandokpane masini aikoina pamlibaso aikoina taliba demand asina kanagumba kangna furup amabu sawhanna ba khona kiba leite haina mahana phongdokhe mahana makhata na hai kumja lising amga chamapan yankhai mathoi pangthokhiba leibak asigi census ka iroinana chahi adumakta da leibak asida NRC pangthokhi haibage record leire kumja lising amaga chamapan yankhai mathoi NRC aduda yumfam oiraga NRC update tawduna state asida ke mitop sing khandu haibane phibam asi lengakna munna khangduna akhang ai singa tanaduna athuba matamda NRC tawraga census tawbiyo masina state asigi tanatana leibak asigi oina so tungda achoba kanaba amo oigani haina mahana makha takhe adunga 1951 da leiramba adugi masa masu oibra oidabra haibagi family linkage ama semba aduga family tree ama semba do maduni amna koi NRC ta webse madun NRC tawbaga census tawbaga kari ta mari linete census to webse di leirmi ba mi khudam loina ma count tawgani maduda foreigner oigera a ama oigera xyz oigera loi tawgani aduga sigi NRC haibsina sumna tagi leirmi ba mi mayam singumda mito mian chana kanano adu mito mian chan natabano kanano haibodo si khak tawbiu sumna tagi leiriba Sida mitop amasung akoigi India gi citizen khantok yu haibagi pot sikhtang haijabani masi posi lebiriba Manipuri government na mamutana khandabiraga lebiriba akhang ahi mayam tanabiraga athuba matamda census tawdringi mamangda NRC tohoba haibase masitana Manipur miyam amadi India gi su oiba hayeng tungi future gi su afabu oigani haibo pomse si thamjage JFD गी थौमी कयाना सरुप यादुना पांगथोखिबा पाउगी मिफम अदुदा JFD गी सेक्रेटरी ऑर्गेनाइजेशन लोंगजम रतन कुमार ना हाई NRC अमदी सेंसस की मतंगदा चीफ मिनिस्टर ना हंदकता फोंदोखिबा वाफम अदु मियामबु लान लमजिंगबा याबो वाफम ने NRC का सेंसस का लेनरीबा मरी असे यामना नाकोइनना लेनबा मरी अमने अखोइने NRC अपडेट तौबियु हाइबा असिदे कुमजा लिसिंग अमगा चमापन यांखै माथोइदा लेख्रबा इंडिया सिटीजन सिंगे रेकॉर्ड मपुंग फाने याउरिबा NRC अदुदा युफम ओइरगा पांगथोकपियु हाइबने फिबम असिदा NRC अमदे सेंसस की मतंगदा चीफ मिनिस्टर ना फोंदोखिबा वाफम अदुना मियामदा चाउना चममनबा पोहले अखोइना तालिबा डिमांड असे मुन्ना खंगबा मथौ चाइ लो काइना लमदम असिदा चंगलिबा मितोप सिंगना Pirakliba chaitheng ase lamdam ase yalhomi khakta da piba natte maside leibak ase national security da piba achoba threat amani haiba ase state amadi India lengak na khangadabane JFD na taliba demand ase hiram amata da state amadi India lengak na chamom na hanbiganu haina mahana makha takhe Chief Minister na akhang hai mayam yauraga Assam gi NRC tawwa matam da yaugiba yamna renowned oiraba larnet अखोगी एडवोकेट अमसु याहोलगा मणिपुर की अखंग है डेमोग्राफर मयाम CSO की लीडर मयाम अदि इंटेलेक्चुअल एकेडमिशियन मयाम तौरगा चौवा सेमिनार अम तौरगा NRC की मतंग द खननी हाइबसे JFD की माइकैदगी तरामना वई अदुगा यामना थुना मतंग मतम चाना तव पामी तौनी हायरगा सुम यैथोगा लेगिबा पामदे अखोगी कानद्रब मतमदा तौरोइदो मतमदा तौगुदु कानदे अदगी मागी पॉलिटिकल विल लम लेना मियाम की खल्लगा तौरनी अदुगी तारक वारेप तो मा खनगनी हाइबो ओरगदी अखोइना वार्मली वेलकम तौयन